ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯤꯅꯕ ꯃꯥꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯝꯅ ꯋꯥꯠꯄꯅ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯗꯨꯅ ꯀꯥ ꯍꯦꯜꯂꯛꯄꯅꯤ꯫ ꯍꯣꯏ, ꯃꯤꯅꯁꯨ ꯊꯤꯅ ꯆꯩꯔꯛꯏ, ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯅꯔꯦ꯫ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯨꯔꯥ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯅꯗꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯒꯣ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯝꯂꯕꯁꯨ ꯈꯤꯇꯪꯁꯨ ꯐꯔꯝꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯥꯏꯅꯃꯩꯆꯥꯛ ꯋꯥꯈꯤ ꯑꯩꯁꯨ꯫ ꯑꯉꯝꯕ ꯁꯤꯡꯗꯣꯜ ꯑꯃ ꯀꯥꯕꯒꯨꯝꯕꯅꯤ꯫ ꯑꯋꯥꯕ ꯈꯥꯡꯂꯒ ꯀꯥꯗꯨꯅ ꯁꯤꯡꯗꯣꯜ ꯃꯇꯣꯜ ꯌꯧꯕꯒꯨꯝ ꯀꯥꯏꯅꯃꯩꯆꯥꯛꯁꯨ ꯃꯇꯣꯜ ꯌꯧꯔꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯈꯤꯅꯤ, ꯑꯋꯥꯕ ꯐꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯗꯣꯜꯗꯣ ꯈꯪꯍꯧꯗꯅ ꯀꯥꯕꯗ ꯅꯧꯔꯤꯕ ꯍꯛꯆꯥꯡꯗ ꯎꯁꯥ ꯋꯥꯁꯥ ꯇꯤꯡꯈꯪꯅ ꯊꯤꯟꯗꯠꯈꯤꯕ, ꯌꯨꯈꯤꯕ, ꯉꯝꯅꯕ ꯅꯝꯐꯨꯗ ꯀꯥꯈꯤꯕꯒꯤ ꯁꯣꯛꯈꯤꯕ ꯈ꯭ꯋꯥꯡ, ꯁꯔꯨ ꯁꯌꯥꯡ, ꯇꯥꯡ, ꯑꯃꯨꯛꯇꯤ ꯅꯣꯡꯊꯤ ꯅꯣꯡꯃꯟꯕꯗ ꯆꯩꯅꯥ ꯈꯔꯗꯤ ꯊꯃꯣꯏꯗ ꯊꯤꯟꯗꯣꯔꯛꯀꯅꯤ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯀꯥꯏꯅꯃꯩꯆꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯛꯂꯕ ꯂꯧꯕꯨꯛ ꯃꯄꯥꯟꯒꯤ ꯏꯪꯂꯒ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯩꯆꯥꯛꯇꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯊꯤꯟꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝꯗꯣ ꯑꯩꯒ ꯇꯥꯆꯧ ꯍꯣꯏꯒ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯍꯩꯈꯤꯗꯦ, ꯌꯥꯝ ꯋꯥꯈꯤ꯫ ꯌꯨꯝꯗ ꯇꯨꯏꯁꯟ ꯇꯧꯕ ꯌꯥꯗꯕꯒꯤ ꯂꯩꯀꯥꯏꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯇꯥꯛꯄ ꯌꯥꯎꯈꯤ꯫ ꯀꯣꯆꯤꯡ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯕ ꯅꯪꯗꯕꯗꯒꯤ ꯀꯣꯆꯤꯡꯒꯤ ꯃꯐꯝꯗ ꯄꯤꯖꯔꯛꯄ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨꯅ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯛꯑꯒ ꯕꯖꯥꯔꯗ ꯑꯆꯥ ꯑꯊꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡꯃꯨꯛ ꯈꯤꯇꯪ ꯆꯥꯔꯒ ꯑꯁꯨꯝꯅ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯆꯤꯡꯁꯨ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯕ ꯃꯤꯁ ꯕꯤꯅꯥꯇꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯞ ꯃꯇꯝꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯑꯃ ꯇꯣꯏꯅ ꯄꯨꯕꯤꯔꯛꯈꯤ꯫ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯗ ꯃꯥꯅ ꯌꯥꯝꯅ ꯈꯟꯕꯤꯕꯅꯤꯀꯣ꯫ ꯀꯣꯆꯤꯡꯁꯨ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯄꯨꯡ 6ꯗ ꯂꯥꯛꯂꯒ ꯁꯦꯟꯇꯔꯗ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯊꯪꯗ ꯂꯩꯕ ꯑꯩꯒꯤ ꯄꯦꯔꯣꯠꯇꯣ ꯑꯩꯅ ꯇꯥꯛꯄ ꯅꯪꯅꯕ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯐꯥꯎ ꯃꯥꯅ ꯇꯥꯛꯂꯤꯉꯩ ꯃꯅꯨꯡꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯅꯪꯅꯕ ꯍꯣꯠꯅꯕꯤꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯃꯇꯝꯗꯁꯨ ꯒꯥꯔꯗꯦꯟꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯉꯥꯡꯈꯩꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯃꯥꯅ ꯕꯦꯔꯟꯗꯥꯗ ꯂꯦꯞꯄꯒ ꯆꯥ ꯊꯛꯄ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩ ꯈꯪꯉꯤ꯫ ꯇꯣꯂꯣꯞ ꯐꯪꯕ ꯀꯥꯟ ꯃꯉꯣꯟꯗ ꯆꯥꯛꯀꯤ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯄꯤꯔꯨꯒꯦ ꯇꯧꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩꯉꯣꯟꯗ ꯀꯧꯗꯕꯤꯗ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ꯫ ꯑꯩ ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯃꯉꯣꯟꯗ ꯑꯩꯅ ꯉꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯕꯤꯕ ꯅꯠꯇꯅ꯫ ꯅꯣꯡꯃꯗꯤ ꯁꯨꯇꯤ ꯊꯥꯔꯒ ꯏꯕꯥꯅꯤ ꯕꯖꯥꯔꯗ ꯆꯠꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯍꯦꯜꯃꯦꯠ ꯑꯃꯈꯛ ꯂꯩꯕꯤꯔꯨꯏ꯫ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯎꯞꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯗꯥꯎ ꯌꯦꯡꯕꯅꯤ꯫ ꯃꯥ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯩ ꯈꯪꯉꯤ, ꯃꯥ ꯃꯃꯥꯡꯗꯒꯤ ꯍꯦꯜꯃꯦꯠ ꯄꯥꯝꯂꯛꯇꯦ꯫ ꯃꯥꯒꯤ ꯑꯇꯦꯟꯕ ꯁꯝꯗꯣ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯂꯧꯊꯣꯔꯛꯄꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏ꯫ ꯑꯃꯨꯛ ꯁꯝ ꯁꯦꯝꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯁꯨꯡꯎꯞ ꯎꯞꯄꯛꯇꯕꯅꯤ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯎꯞꯄꯛꯄꯗꯣ꯫ ꯃꯔꯛ ꯃꯔꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯈꯤ꯫ ꯁꯥꯔ, ꯍꯦꯜꯃꯦꯠꯇꯤ ꯂꯩꯕꯤꯔꯒ ꯁꯝꯁꯦꯠꯇꯤ ꯂꯩꯕꯤꯗꯕ? ꯂꯩꯕꯤꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯊꯥ ꯈꯔ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯋꯥꯈꯜꯗ ꯃꯥ ꯈꯛꯇ ꯈꯜꯂꯛꯄ꯫ ꯀꯥꯁꯃꯤꯔ ꯕꯣꯔꯗꯔꯒꯨꯝꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯊꯪꯅꯕ ꯂꯝꯒꯤ ꯑꯍꯧꯕ ꯕꯣꯝꯇꯣꯛꯀꯤ ꯃꯈꯣꯜ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯋꯥꯈꯜꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯛꯄ꯫ ꯊꯃꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯨ ꯈꯪꯂꯛꯇꯕ ꯅꯨꯡꯁꯤꯕ, ꯐꯥꯎꯔꯛꯇꯕ ꯏꯍꯨꯜ ꯀꯌꯥ ꯐꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯔꯝꯕ, ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜꯇꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯥꯅ ꯍꯥꯏꯕꯒꯨꯝ ꯑꯩꯁꯨ ꯁꯝꯆꯦꯠ ꯑꯃꯗꯤ ꯌꯥꯝ ꯄꯤꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯑꯣꯏꯔꯝꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯅ ꯆꯤꯡꯅꯈꯤ꯫ ꯏꯊꯟꯇ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯅꯨꯡꯁꯤꯕꯁꯦ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕ ꯉꯝꯗꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯡꯗ ꯇꯥꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝ, ꯑꯩꯒꯤ ꯁꯦꯜ ꯊꯨꯝ, ꯂꯩꯔꯤ ꯆꯥꯔꯤꯕꯁꯤꯡꯁꯦ ꯎꯕꯗ ꯑꯩ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯍꯟꯊꯈꯤ꯫ ꯑꯃꯨꯛ ꯏꯊꯟꯇ ꯈꯟꯈꯤ, ꯃꯥꯅ ꯀꯩꯝꯇ ꯈꯜꯂꯝꯗ꯭ꯔꯒꯅ ꯀꯃꯥꯏ ꯇꯧꯕ? ꯃꯥꯅ ꯑꯩꯕꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯝꯂꯕꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯈꯤꯗꯕ, ꯍꯦꯟꯅ ꯂꯥꯞꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯄꯜ ꯀꯌꯥꯁꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯡꯂꯕꯁꯨ ꯑꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯍꯥꯏꯔꯒ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯤꯛ ꯆꯥꯈꯤꯒꯦ꯫ ꯃꯥꯒꯤꯗꯃꯛꯇ ꯋꯥꯗꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯅꯥꯈꯩ ꯁꯦꯡꯗꯣꯛꯂꯒ ꯍꯥꯏꯔꯒ ꯂꯦꯞꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯦꯜ ꯆꯥꯗꯤꯡ ꯍꯟꯊꯗꯨꯅ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯂꯦꯞꯇꯨꯅ ꯃꯔꯨꯞ ꯈꯔ ꯌꯥꯎꯗꯨꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯍꯥꯟꯅ ꯌꯥꯍꯧ ꯊꯦꯡꯂꯝꯕꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯤꯁꯅ ꯑꯩ ꯍꯧꯗꯣꯔꯛꯄꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯋꯥꯅ ꯉꯥꯏꯈꯤ꯫ ꯑꯁꯤꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯌꯥꯍꯧ ꯉꯜꯂꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯨ ꯉꯟꯅ ꯆꯠꯇꯨꯅ ꯑꯩ ꯐꯝꯗꯨꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯑꯩ ꯆꯔꯥꯡꯅꯔꯝꯕ, ꯏꯈꯧ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛ
ꯃꯥ ꯂꯥꯛꯂꯒ ꯂꯣꯏꯅ ꯀꯣꯛꯍꯜꯂꯦ꯫ ꯒꯦꯠꯇꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯐꯥꯎꯕ ꯃꯥꯅ ꯒꯥꯔꯤ ꯊꯧꯔꯛꯄ꯫ ꯑꯩ ꯃꯤꯠꯁꯤꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯦ꯫ ꯃꯥꯅ ꯁꯜꯋꯥꯔ ꯗꯥꯔꯛ ꯕ꯭ꯔꯥꯎꯟ ꯑꯃ ꯁꯦꯠꯄꯗꯣ ꯌꯥꯝꯅ ꯐꯖꯩ, ꯄꯛꯆꯩ, ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯇ ꯎꯔꯤ꯫ ꯈꯔ ꯋꯥꯡꯇꯛ ꯄꯥꯇꯛ, ꯉꯥꯔꯣꯏ ꯁꯥꯕꯥꯜ ꯇꯥꯅ ꯑꯎꯕꯒꯤ ꯃꯤꯠ ꯄꯦꯟꯅ ꯉꯥꯎꯍꯜꯂꯝꯕ꯫ ꯍꯦꯜꯃꯦꯠ ꯂꯧꯊꯣꯛꯂꯒ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯗ ꯃꯨꯔꯞ ꯇꯧꯕ ꯀꯥꯖꯜꯅ ꯂꯩꯇꯦꯡꯕ ꯃꯥꯒꯤ ꯃꯤꯠꯅ ꯑꯩ ꯐꯝꯂꯤꯕ ꯃꯐꯝꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄ꯫ ꯑꯩ ꯃꯤꯀꯨꯞ ꯈꯔ ꯃꯥꯅ ꯁꯨꯝꯍꯠꯇꯨꯅ ꯂꯩꯍꯜꯂꯦ꯫ ꯃꯥꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯀꯧꯔꯛꯄꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯈꯪꯍꯧꯗꯅ ꯃꯣꯔꯅꯤꯡ ꯁꯤꯠ ꯗꯥꯎꯟ ꯍꯥꯏꯅ ꯈꯨꯝꯈꯤꯕ꯫ ꯅꯣꯛꯂꯒ ꯃꯥꯅ ꯑꯣꯐꯤꯁ ꯔꯣꯝꯗ ꯊꯨꯅ ꯆꯪꯈꯤꯕ꯫ ꯏꯀꯥꯏ ꯍꯧꯔꯁꯨ ꯃꯥꯅ ꯅꯣꯛꯄꯗꯣ ꯎꯕꯗꯗ ꯑꯩ ꯑꯄꯦꯟꯕ ꯑꯣꯏꯖꯈꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯏꯃꯥꯗꯣ ꯏꯁꯤꯡ ꯊꯛꯄ ꯆꯪꯕꯗ ꯆꯥꯛꯈꯨꯝꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯑꯍꯤꯡꯗꯨꯗ ꯇꯥꯆꯧꯍꯣꯏꯒꯤ ꯒꯥꯔꯤꯗ ꯄꯨꯈꯠꯈꯤ꯫ ꯑꯩ ꯃꯣꯏ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯅꯪꯍꯧꯗꯦ, ꯃꯣꯏꯗꯤ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯑꯍꯤꯡꯗꯨꯃ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛ ꯉꯟꯅ ꯊꯧꯕꯥꯜ ꯏꯝꯐꯥꯜ ꯕꯟ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯕꯖꯥꯔꯗ ꯑꯣꯇꯣ ꯃꯦꯖꯤꯛ ꯑꯃꯠꯇ ꯆꯦꯜꯂꯝꯗꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯏꯃꯥꯗꯣ ꯌꯥꯝ ꯎꯅꯤꯡꯈꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯤꯠꯇꯒꯤ ꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯎꯄꯥꯏ ꯂꯩꯇꯅ ꯌꯨꯝ ꯍꯜꯂꯛꯈꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯕꯗ ꯃꯤꯁ ꯕꯤꯅꯥꯇꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔ, ꯀꯩꯗꯧꯔꯒꯦ? ꯑꯌꯨꯛꯇꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯀꯣꯆꯤꯡꯁꯨ ꯂꯥꯛꯇꯦ, ꯀꯔꯤ ꯇꯧꯔꯒꯦ ꯁꯥꯔꯕꯣ? ꯑꯩ ꯅꯣꯏ ꯌꯨꯝꯗ ꯆꯪꯕꯗ ꯉꯥꯏꯔꯤ, ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯩ ꯊꯣꯡꯒꯥꯜꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯪꯐꯝ ꯐꯝꯗꯈꯤ꯫ ꯃꯤꯁ, ꯏꯃꯥꯗꯣ ꯉꯔꯥꯡ ꯃꯁꯥ ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯑꯦ, ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯍꯥꯟꯅꯗꯒꯤ BP ꯂꯩꯕꯅꯦ꯫ ꯁꯥꯔ, ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯤꯔꯨꯕ꯭ꯔꯥ? ꯃꯤꯁ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁꯥꯔ, ꯋꯥꯈꯜ ꯁꯣꯟꯊꯒꯅꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ꯫ ꯁꯦ, ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦꯗꯣ ꯈꯟꯅꯁꯦꯕ꯫ ꯁꯥꯔꯅ ꯃꯥꯏ ꯃꯛꯁꯤꯜꯂꯒ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯤꯁ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ? ꯀꯗꯥꯏꯗ ꯂꯩꯒꯦꯁꯨ ꯈꯪꯗꯦ, ꯆꯠꯀꯦꯁꯨ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯕꯟ ꯂꯩꯁꯤꯟꯈ꯭ꯔꯦ, ꯕꯟ ꯀꯜꯂꯦ꯫ ꯑꯅꯥꯕ ꯄꯨꯔꯒ ꯆꯠꯄꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯋꯥꯏꯕꯁꯨ ꯀꯅꯥꯝꯇ ꯌꯥꯔꯛꯇꯦ꯫ ꯁꯥꯔ, ꯁꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯑꯩ ꯒꯥꯔꯤꯁꯦ ꯇꯧꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯔꯨꯔꯣ꯫ ꯐꯪꯅꯤꯌꯦ, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯂꯣ꯫ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝꯕ ꯅꯠꯇꯦ, ꯊꯤꯕꯁꯨ ꯅꯣꯡꯃ ꯐꯥꯔꯣꯏꯗ꯫ ꯃꯤꯁ, ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯁꯤꯔꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯅꯪꯇꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯦ꯫ ꯁꯥꯔ, ꯋꯥꯈꯜ ꯍꯟꯊꯒꯅꯨ, ꯑꯉꯝ ꯑꯉꯝꯕ ꯄꯥꯡꯅꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯁꯥꯔꯗ ꯃꯇꯦꯡ ꯂꯧꯔꯛꯄ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯁꯦ, ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯁꯥꯔ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩ ꯌꯨꯝ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯂꯒ ꯌꯨꯝ ꯀꯩ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯧꯔꯛꯇꯨꯅ ꯃꯤꯁꯇꯒꯤ ꯁꯣꯗꯨ ꯂꯧꯏ꯫ ꯃꯤꯁꯇꯣ ꯃꯈꯨꯠꯇꯒꯤ ꯆꯦꯔꯪ ꯃꯌꯣꯝ ꯑꯃꯁꯨ ꯄꯤꯔꯛꯏ꯫ ꯁꯥꯔ, ꯁꯤꯁꯨ ꯒꯥꯔꯤꯒꯤ ꯇꯨꯜ ꯕꯣꯛꯁꯇ ꯍꯥꯞꯆꯤꯜꯂꯣ꯫ ꯉꯁꯤꯒꯤ ꯅꯪ ꯀꯩꯝꯇ ꯆꯥꯔꯝꯈꯤꯔꯣꯏ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯀꯌా ꯐꯪꯅꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯒꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯁꯥꯃꯣꯁꯥ ꯂꯦꯝꯍꯧꯕꯁꯤꯡꯗꯣ ꯁꯦꯟꯇꯔ ꯁꯦꯟꯅꯕ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯇꯧꯔꯒ ꯍꯧꯖꯤꯛꯇ ꯄꯨꯍꯜꯂꯛꯄꯅꯤ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯑꯌꯥꯝꯕ ꯂꯥꯛꯇ꯭ꯔꯦ, ꯌꯥꯝ ꯂꯦꯝꯃꯤ꯫ ꯍꯣꯔꯦꯟ ꯆꯥꯎꯀꯣ, ꯉꯁꯤꯗꯤ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯍꯥꯡꯉꯝꯃꯔꯣꯏꯕ꯫ ꯑꯩ ꯃꯤꯁꯇꯒꯤ ꯆꯦꯔꯪ ꯃꯌꯣꯝꯗꯣ ꯂꯧꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯃꯆꯤꯠ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯄꯨꯛꯅꯤꯡ ꯅꯧꯔꯛꯄꯅ ꯍꯦꯟꯈꯤꯕꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈꯤ꯫ ꯃꯤꯁ ꯃꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯏꯃꯥ ꯊꯤꯕ ꯊꯣꯔꯛꯏ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯕꯒ ꯉꯔꯥꯡ ꯑꯍꯤꯡ ꯏꯃꯥ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯖꯦꯅꯤꯝꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯈꯨꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯑꯩ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯧꯒꯗꯕ ꯋꯥꯠꯂꯤꯉꯩ ꯃꯐꯝ ꯑꯃꯗ ꯕꯟ ꯁꯧꯒꯠꯄ ꯅꯍꯥ ꯈꯔꯅ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯏꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯩ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯔꯝ ꯍꯥꯏꯖꯒꯦ ꯇꯧꯔꯤꯉꯩ ꯋꯥ ꯉꯥꯡ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯂꯨꯈꯝꯗ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯔꯣꯝꯗ ꯂꯤꯆꯩꯅ ꯀꯟꯈꯤ꯫ ꯑꯩ ꯀꯣꯛ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯀꯥꯎꯔꯛꯄ ꯂꯤꯆꯩꯅ ꯀꯜꯂꯛꯄ ꯀꯌꯥꯗꯨ ꯏꯁꯥꯅ ꯒꯥꯔꯤꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯉꯥꯛꯊꯣꯛꯆꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥ
Ngahak mayam thajadabadagi phasana haisiraba matung aibu thadokpirei. Garido mamangi headlight parenga side mirror anigadi kairame. Ai mittagi pi tana kapninglaki. Sinda hi launa kapkitarokki. Miss na pibirakkiba aina nungtigi yengjakkiba. Nungsijiraba Miss ki gari na kaibido Miss ta sokpagum ai thamoise kaiki. Ngahak gari da thengduna ai koksi lebak makhadi yengthaduna furakpagi saina amadi thokliba penmandaba thodosingduna tuminna pi tana khangki. Ban thinglamba naha amadi ima iben mayamduna kaidorigi setlo na laroki. Ai thuna imagi manakta laki. Usina ai hospital yore. Imagi lefam hangduna lakpada imado ka amada wakhal taaduna hiptuna lerame. Imagi manakta leramba taso aingonda ngehak ima senaramu haiduna thoki. Ngehak leraga itaimaga sangminarei. Ima wakhal tarani kaisitoroi nataimaga aiga sulaini. Mi yam senabasu yade nang zakro yumdasu kanamta lehaude nang sanglamu hairei. Ai saningda moigi mityengna eng hainadabadu ubada satlage khalle. Imai kay sinanaba tasawda aigi tungsinjaba pisa kharado pigi tawbada tasaw law habi yakide. Asumna ai yum yore. Tasawna ima kisu tawroi harakpada ai nungsa thiramba nungairamdaba ayama phakre. Adubu meski garido kamai tawsigi khalle. Onthokna su nungaiaroi masu. Lesabi garini Manasu luna nana yamna seksina thamjabani. Aikhoi leikaigi workshop hamba yaima ma kauduna yenghalle. Gari di sokte part sibudi laini haina panbire. Adubu thamoidadi nungaitaba amadi adum lehorgani. Mathangi nimit ai Mr. Phone tawduna Miss Hoiromda laki. Lampak mataida phamduna ngahak ngaire. Minute khara leiraga ma thorei. Sum naksilakpada haiki. Ai mangonda ai soikre. Sikhi laudre haige hek tawga. Sir, kaitoroge? Kada? Sokbra? Hatu sangtuna kokta pairakki. Aigi laiba kibeneto. Munna yengi. Section na thawado sir. Nangarang yam hatu mankre. Ai sungarang si helmet biba kaure. Tungdagi nang kaubusu takitre. Adum hatu sakre. Miss, I am soikre. Sawgana. Ai gari se section laudre. Mathangdadi sumai tawrike. Miss, aingonda yam warauna sauna yenglai. Kai nanga saidagi gari da sum tawleri sibo. Nang nasagi amati yengdrabraba. Sokliba singsi kamai tawduna haibani. Se, kadai soki yengi se. Ai maimit khangdana mana nungsa thina koyeng yengi. Magi matawdo ai yamna nungsirai. Thaina ai tusinbada imana yengbibado ningsinglaki. Thokiba warido haiphet lire. Ima bukhatkiba sayol ama phare. Ima suhalagte. Bansu loiba kauba naide. Ai ningsingde nimitto. Sayol ani pharamdai. Imado yaroina yumda putharakpa. Adum laikidaba. Imagi mathau mangam aingonda tanabiramdana tasawna loina honakre. Ai waraude. Adubu imagi phibamdo adu yongna phatra phau aingonda kaisu tawroi haiduna imana wakhal tarakpa phawdangdi ngaihanduna unahanbibagi mahutta satkrona yumda tharakpa. Aroiba miko phau imagi khonjal taba phangandaba. Wakhal tana aiga unaba phangkidaba. Ngasisu warauri. Ai makhoibo sorat loibaga sinnaw lam yenarasi taksilakpadagi yenthoknare. Leikai ahal ngaida tasawna imaga leiminabani naraba matamdasu mana anaba layengsel putokduna sarasu mana sonbani haina lamgi saruk ayamba mana loina laukre. Saruk ahum tokpada ani khara henna lauki. Aikisu haidre. Ithanta yumda tongana lairakpa handakti yamna ihang hangki. Ai tasengna naitom ithanta laiba pamlaktre. Kanaguma miyoi amaga leiminaduna awa nungai punna saruk yaminaduna tatok tasin tawna laibido pamlaki.